Hello ma'am aigi channel da ma'am badram nokchari ma'am ngasidi Thoithoi cycle ama yore ko cycle se kuiramne ma pai bani leise na hainari je walking thokpada kaida lambi da ga mina ga thona ba ubada ko angang macam cha stay apartment da lebe yam thoknare ba ko evening da kaida mama pa na illaga khotlaga adama ubada yam nam mun yengdoine ba ko ama laibisida na khalakpane ba ko ado finally leire yourkA ma haraubana loire mapana pan khatpa ka se nang de ko chan khatpa ga nang de ma ka khattoi ga adai pai doi ga de mapana na leisin ba ka se ma yauksin doi ga hang de ma haraubana ko loire ma kan chan khatli do amung phom lei thokre ba aina video nam hauge da sidi na ko heng man chawra kanda aigi punsi gi cycle han ba lei gi bagi video ne kai na ga yeng do yeng han ning ba tare ma rao ban lore ngai ba ngam dre ba story song makut kas ma'am hujikan gi angang sing je mo di marai bak yam phai ko ai akhoi phatte ha ben ta ba ko ꯑꯩꯈꯣꯏꯗꯤ ꯁꯥꯏꯀꯜ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯛꯄ ꯀꯥꯏ ꯑꯩꯈꯣꯏꯗꯤ ꯑꯍꯟꯒꯤ ꯁꯥꯏꯀꯜꯗꯨꯗ ꯑꯣꯠꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯀꯔꯤꯕ ꯃꯣꯏ ꯆꯀꯥ ꯎꯅꯒ ꯍꯛꯑꯒ ꯁꯥꯕ ꯌꯦꯟꯙꯧꯅꯒ ꯋꯥ ꯈꯣꯛꯅꯒ ꯇꯧꯔꯒ ꯂꯦꯡꯕꯥꯟꯗꯒ ꯂꯦꯡꯖꯨꯝꯗꯒ ꯊꯝꯃꯒ ꯏꯟꯕꯤ ꯑꯗꯒꯤ ꯆꯀꯥ ꯑꯣꯟꯕꯤ ꯑꯗꯨꯅꯦꯕ ꯌꯥꯝ ꯁꯥꯟꯅꯔꯛꯏꯁꯦ ꯑꯗꯨ ꯃꯇꯝꯁꯦ ꯑꯣꯜꯂꯦꯀꯣ ꯃꯌꯥꯝ ꯑꯗ haidi moi hujik adu sanau adi yarwe kasu haidi mamanaba sanadre leitre khoidi school halakpaga lampakta chenthoga sanare moi di hujik adu natre adagidi sumangda kaida thadoga sanabasu adusu phangdre do aduna dum mayam situation na karina dum ole dune ko ma matamna dum awonba pure dune sida akhoi na kasu thingbasu yade semdobasu ngamde yasu yarwe ma haraure ko as nokpet ka tawdana anungaire du ma'am mana charamba bread ne ko si je ayam nukninge na video nam si lawba ne ko mapan akan ba khaise charaga sanan loi thamnam duine ko aduga ma'am aina nori shop tagi pot khra chen mane ko ndi sai gi sum cha lere chinjak se ndi lei ga je kanam tawre na sum ate kai phang mano na yengaga chen mane na kupi khra chele si lupa yang khai ne ko aduga sina khamena khaba lupa yang khai gi packet ne adu ma'am chaning pai tare ko adu ke yaum ne yeng mane do atei chaning madi pang yaram dre moi gi do si khara yaram me ko adu sina pan se half kilo ne ko lupa 150 ne je lupa jameng khai ne tang e pan je adu haw ga tra khang de moi ukhru ma cha ne ko phammi do sina usoi kilo mane lupa chanyang khai 250 kilo da soi simdi am kanare ma'am si je ani humla dum chanei bu dai ba ni am dam ni na ne to ko si morok macha se makup se aina thoina pa me na lei bane ma'am yam u bu da yam nungsi bane si sa yam sai ba ko to aina rangang ma khara lawsilaga maru hun ge taw bane do ma'am hawai jar su lon mane ai je hawai jar kair se lon sila tham mane ba ko sine yom sila tham mane ba ko induction mathakta ne asaba khara leirina thammane hantak se nungsa pakna saade ba ko aduna ising khara lumaga ising maninda kompam thangalaga wakta da hapaga khara om tawraga tawbane do oibra oidabra yenga se ba ko si faijub aphabane ko ma si na traba amanba asuba faijub ne ba ko yenga se ko ma manamdi bisana namme me manamdi nungshire padar je nungshit se nungshit yam kalle ba Bangalore se hantak se kadoram khangde inge ba ko winter dona inge dum hadi winter changak pa gi type ta ko as pong ni sai ko kutsin na ham ta na tawre
ꯁ꯭ꯇꯦꯟ ꯍꯥꯞꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯐꯩꯖꯨꯞꯁꯦ ꯂꯧꯊꯣꯛꯈ꯭ꯔꯁꯤꯀꯣ ꯑꯁ ꯂꯨꯝꯃꯦꯍꯦ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯌꯥꯝ ꯂꯨꯝꯃꯝꯃꯦꯅꯦ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯌꯦꯡꯁꯤꯀꯣ ꯍꯥꯟꯅ ꯀꯕꯛ ꯈꯨꯠ ꯅꯥꯝꯇꯅꯗꯤ ꯌꯥꯔꯔꯣꯏꯕ ꯈꯨꯠ ꯅꯥꯝꯇꯅ ꯍꯥꯟꯅ ꯍꯥꯡꯗꯣꯛꯑꯒ ꯍꯥꯟꯅ ꯌꯦꯡꯉꯁꯦ ꯑꯁ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯃꯌꯥꯝ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯑꯣ ꯆꯃꯆ ꯑꯝꯇ ꯂꯧꯒꯦ ꯑꯕꯨꯡꯉꯣ ꯂꯥꯛꯑ ꯌꯦꯠꯁꯤꯜꯂꯛꯇꯣꯏꯅꯤꯀꯣ ꯑꯩ ꯃꯄꯥꯁꯨ ꯃꯤꯇꯤꯡ ꯇꯧ ꯂꯩꯒꯤ ꯑꯝꯇ ꯌꯦꯡꯉꯦ ꯃꯌꯥꯝ ꯃꯔꯨꯀ ꯐꯖꯅ ꯀꯥꯔꯦꯍꯦ ꯗꯣ ꯐꯣꯡ ꯐꯣꯡ ꯁꯥꯏꯍꯦ ꯑꯁ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯗꯣ ꯌꯥꯝ ꯐꯖꯔꯦ ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔ ꯐꯖꯅ ꯑꯣꯏꯔꯦ ꯅꯪ ꯆꯥꯒꯗ꯭ꯔꯁꯦ ꯇꯤꯟ ꯂꯩꯁꯤꯜꯂꯛꯏꯁꯦ ꯃꯌꯥꯝ ꯍꯥꯎꯗꯣꯔꯦꯍꯦ ꯑꯗꯣ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔꯁꯦ ꯈꯔ ꯆꯥꯅꯅꯕꯀꯣ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈ꯭ꯔꯁꯦ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯤꯗ ꯍꯥꯞꯄꯒ ꯊꯝꯈ꯭ꯔꯁꯦ ꯑꯗꯨꯝ ꯋꯤꯛ ꯑꯃꯅꯤ ꯑꯗꯨꯝ ꯆꯥꯅꯕ ꯌꯥꯏꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯖꯇ ꯐꯖꯅ ꯊꯝꯃꯒꯅꯦ ꯑꯗꯨꯒ ꯆꯥꯕ ꯉꯝꯃꯣꯏꯗꯧꯔꯦ ꯍꯥꯏꯅ ꯈꯪ ꯇꯥꯔꯒꯗꯤꯀꯣ ꯃꯌꯥꯝ ꯑꯆꯥꯔꯒꯨꯝꯕ ꯁꯦꯝꯗꯣꯛꯑꯒꯅꯦ ꯄꯤꯀꯜ ꯁꯦꯝꯗꯣꯛꯑꯀꯥꯟꯗ ꯊꯝꯕꯤꯕ ꯄꯤꯀꯜꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯃꯔꯣꯏ ꯃꯄꯥꯡꯒ ꯌꯥꯎꯗꯕꯤꯗ ꯊꯥꯎꯒ ꯑꯗꯩ ꯊꯨꯝ ꯃꯣꯔꯣꯛ ꯈꯇꯪ ꯍꯥꯞꯄꯒ ꯁꯦꯝꯃꯒ ꯊꯝꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯗꯤ ꯆꯅꯝꯒꯨꯝꯕ ꯍꯥꯞꯄꯗꯨꯁꯨ ꯍꯣꯏ ꯐ꯭ꯂꯦꯕꯔ ꯑꯃ ꯊꯣꯛꯑꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯆꯝꯕ ꯄꯥꯝꯃꯒꯗꯤꯀꯣ ꯑꯗꯨꯝ ꯊꯥꯎ ꯌꯩꯔꯒ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯍꯥꯞꯄꯒꯀꯣ ꯍꯥꯎꯋꯦꯕ ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯕꯅꯤꯅꯀꯣ ꯂꯝꯗ ꯂꯩꯔꯕꯅꯤꯅ ꯂꯩꯕ ꯈꯣꯠꯄꯁꯨ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯁꯤꯆꯨꯋꯦꯁꯟꯅ ꯑꯗꯨꯝ ꯂꯣꯟꯕ ꯈꯣꯠꯄꯁꯦ ꯍꯩꯍꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯨꯝꯗꯗꯤ ꯏꯃꯥ ꯍꯣꯏꯅ ꯀꯩꯅ ꯂꯣꯜꯂꯒ ꯆꯥꯏꯗꯅꯀꯣ ꯂꯩꯔꯒ ꯈꯣꯠꯂꯒ ꯁꯤꯗꯗꯤ ꯐꯪꯗꯕꯅꯤ나 ꯑꯗꯨꯒ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯨꯕꯅꯤꯅ ꯑꯁꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯆꯒꯦꯝꯄꯣꯝꯊꯣꯛꯁꯦ ꯆꯒꯦꯝꯄꯣꯝꯕ ꯆꯥꯗꯕ ꯀꯨꯏꯔꯦ ꯗꯗꯥꯗ ꯂꯩꯍꯜꯂꯨꯕꯅꯦ ꯁꯤꯒꯤ ꯄꯥꯈꯣꯟ ꯃꯅꯥꯒ ꯍꯪꯒꯥꯝ ꯃꯅꯥꯒ ꯂꯨꯄꯥ 50-50ꯒꯤ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯍꯪꯒꯥꯝꯁꯦ ꯆꯔꯥ ꯑꯅꯤꯔꯛ ꯆꯥꯅꯔꯅꯤ ꯑꯗꯨꯒ ꯄꯥꯈꯣꯟꯁꯤꯗꯤ ꯆꯥꯕ ꯉꯝꯃꯣꯏꯗꯧꯔꯦ ꯑꯗꯨꯝ ꯂꯦꯝꯃꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯅ ꯍꯟꯖꯤꯟ ꯆꯥꯔꯁꯨ ꯆꯥꯅꯤꯡꯗꯦꯕꯀꯣ ꯄꯥꯈꯣꯟꯁꯦ ꯃꯅꯝ ꯌꯥꯝ ꯀꯜꯂꯤꯗꯅꯀꯣ ꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯁꯦꯝꯃꯦ ꯑꯗꯩ ꯔꯥꯖꯃꯥ ꯑꯇꯤꯡꯕ ꯈꯔ ꯂꯩꯌꯦꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯇꯧꯕꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯀꯩꯀꯥ ꯑꯝꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯥꯒꯨꯝꯕ ꯊꯥꯛꯄꯁꯨ ꯍꯥꯎꯕꯅꯦ ꯑꯗꯣ ꯉꯥ ꯁꯨꯡꯊꯥꯛ ꯊꯥꯛꯇ꯭ꯔꯁꯨ ꯑꯗꯨم ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯥ ꯁꯨꯡꯊꯥꯛ ꯊꯥꯛꯇꯕꯤꯗ ꯑꯗꯨꯝ ꯑꯗꯨꯒ ꯃꯆꯜꯁꯤꯁꯨ ꯑꯇꯩ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯇꯧꯔꯒꯦ ꯇꯧꯕꯅꯦ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯗꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯈꯜꯂꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯉꯥꯒꯨꯝꯕ ꯀꯩꯀꯩ ꯑꯇꯩ ꯊꯥꯛꯆꯤꯟꯕꯗꯨꯅ ꯉꯁꯥꯏꯒꯤ ꯍꯋꯥꯏꯖꯥꯔꯒ ꯑꯇꯩ ꯃꯆꯜꯒꯤ ꯃꯍꯥꯎꯁꯦ ꯑꯃꯗ ꯑꯣꯟꯈꯤꯕꯗꯧꯅ ꯈꯜꯂꯦꯕꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯃꯆꯜ ꯌꯥꯝꯗꯕꯤꯗ ꯊꯣꯡꯉꯒ ꯇꯧꯕꯁꯦ ꯁꯤꯅ ꯑꯁꯦꯡꯕ ꯃꯍꯥꯎ ꯑꯃ ꯈꯪꯗꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯒꯤ ꯃꯍꯥꯎꯁꯦ ꯑꯁꯦꯡꯕ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯉꯥ ꯍꯥꯞꯆꯤꯜꯂꯒꯅ ꯉꯥꯒꯤ ꯃꯍꯥꯎꯔꯣꯝꯗ ꯆꯠꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯗ ꯈꯔ ꯈꯥꯏꯗꯣꯛꯑꯦ ꯉꯁꯥꯏ ꯃꯦꯠꯅꯕ ꯈꯔ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯆꯒꯦꯝꯄꯣꯝꯕꯒꯤ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯇꯤꯐꯤꯟꯒꯤꯁꯦ ꯁꯦꯡꯅ ꯊꯝꯈ꯭ꯔꯁꯦ ꯃꯌꯥꯝ ꯑꯩ ꯅꯍꯥꯟꯈꯩꯗꯤ ꯀꯨꯀꯔꯗ ꯊꯣꯡꯕꯅꯦꯕꯀꯣ ꯀꯥꯝꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯀꯥꯝꯗꯕꯤꯗ ꯑꯩ ꯈꯥꯡꯁꯤꯗ ꯑꯗꯨꯝ ꯇꯧꯔꯗꯣꯏꯅꯦ ꯉꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯀꯩ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯆꯜꯁꯤꯡꯗꯣ ꯁꯣꯏꯔꯕ ꯃꯇꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯏꯉꯪ ꯀꯩꯀꯥ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯍꯥꯏꯐꯦꯠ ꯇꯣꯠꯂꯦ ꯆꯦꯡ ꯀꯩꯀꯥ ꯍꯥꯞꯄꯒꯅꯦ ꯍꯥꯟꯅ ꯅꯣꯏꯈꯥꯏꯔꯦ ꯐꯖꯅ ꯁꯤ ꯅꯣꯏꯈꯥꯏꯕꯁꯤꯅꯁꯨ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯃꯨꯟꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯊꯨꯅꯁꯨ ꯃꯨꯜꯂꯦ ꯑꯗꯨꯒ ꯈꯪꯗꯦ ꯆꯒꯦꯝꯄꯣꯝꯕꯗꯤ ꯇꯣꯏꯔꯤꯈꯩꯁꯨ ꯍꯥꯎꯋꯦꯗꯅꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯅꯩꯈꯥꯏꯖꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯒ꯭ꯂꯣꯞꯁ ꯎꯞꯍꯧꯗ꯭ꯔꯦꯕꯀꯣ ꯑꯃ ꯆꯦꯔꯪꯒꯤ ꯒ꯭ꯂꯣꯞꯁ ꯑꯄꯥꯕꯗꯣ ꯑꯗꯨ ꯎꯞꯄꯒ ꯇꯣꯠꯂꯝꯃꯁꯨ ꯐꯗꯧꯅꯦꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯀꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩ ꯑꯉꯥꯡ ꯀꯩꯀꯥ ꯑꯗꯨꯝ ꯆꯦꯟꯕꯅꯤꯅꯀꯣ ꯃꯈꯨꯠꯇ ꯃꯣꯔꯣꯛ ꯁꯥꯕꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯕ ꯑꯉꯥꯡꯗ ꯄꯥꯏꯕꯗ ꯈꯣꯠꯄꯗ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ 2-3ꯂꯛ ꯑꯗꯨꯝ ꯍꯥꯝꯃꯒꯦ ꯃꯌꯥꯝ ꯊꯥꯎꯁꯨ ꯁꯥꯔꯦ ꯃꯔꯣꯏ ꯌꯩꯕ ꯌꯥꯔꯅꯤ
ꯃꯌꯥꯝ ꯆꯒꯦꯝꯄꯣꯝꯕꯁꯦ ꯗꯗꯥ ꯏꯕꯥꯅꯤ ꯈꯛꯇꯪꯒꯤꯅꯤꯀꯣ ꯊꯣꯡꯗꯣꯏꯁꯦ ꯑꯗꯣ ꯑꯌꯨꯛꯇ ꯊꯣꯡꯕꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗꯤ ꯈꯥꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯆꯥꯡꯗ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯥꯝ ꯊꯣꯡꯕꯒꯤ ꯍꯥꯎꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯌꯥꯝꯗꯅ ꯊꯣꯡꯕꯒꯤꯁꯨ ꯑꯗꯨꯝ ꯍꯥꯎꯕ ꯃꯈꯜ ꯑꯃꯅꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯖꯤꯔꯥꯒ ꯃꯤꯊꯤꯒꯁꯦ ꯊꯥꯎ ꯌꯩꯕꯒꯤꯁꯦ ꯇꯤꯡꯉꯒ ꯌꯩꯕꯗꯨꯅꯗꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯇꯤꯡꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯀꯪꯅ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯦ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔ ꯆꯃꯆ ꯑꯃꯃꯨꯛ ꯍꯥꯟꯅ ꯃꯔꯣꯏꯒ ꯄꯨꯂꯞ ꯉꯧꯃꯤꯟꯅꯔꯦꯕꯀꯣ ꯃꯅꯝ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯈꯔ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯃꯆꯨꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯆꯜꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯃꯍꯤ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯁꯧꯍꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯁꯦꯝꯖꯕ ꯖꯤꯔꯥꯅꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯅꯦ ꯑꯗꯩ ꯐꯗꯤꯒꯣꯝ ꯃꯔꯨꯅꯦ ꯑꯁꯨꯕꯅꯦꯕꯀꯣ ꯁꯤ ꯈꯔ ꯍꯥꯞꯄꯦ ꯃꯅꯝꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔ ꯈꯔ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯅ ꯂꯣꯏꯔꯦ ꯃꯅꯝꯗꯤ ꯁ꯭ꯋꯥꯏꯗ ꯁꯥꯎꯅꯔꯛꯄ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯗꯗꯤ ꯑꯗꯣ ꯃꯌꯥꯝ ꯀꯤꯅꯗꯤ ꯊꯣꯡꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯦꯡꯁꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯃꯩꯇꯩ ꯆꯦꯡꯗꯧꯅꯗꯤ ꯊꯣꯠꯇꯕꯅꯤꯅꯅꯦ ꯑꯗꯨꯝ ꯃꯁꯛꯇꯤ ꯑꯗꯨꯝ ꯈꯔ ꯈꯦꯠꯅꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯆꯦꯡꯁꯦ ꯕꯥꯁꯃꯇꯤ ꯃꯤꯅꯤ ꯃꯣꯒ꯭ꯔꯥꯅꯅꯦ ꯑꯗꯨꯗꯨꯅꯦꯕꯀꯣ ꯍꯋꯥꯏꯖꯥꯔ ꯍꯥꯞꯄꯦ ꯂꯣꯏꯗꯧꯔꯦ ꯏꯟꯁꯥꯡꯁꯦ ꯃꯨꯜꯂꯛꯑꯦꯕ ꯑꯗꯣ ꯍꯋꯥꯏꯖꯥꯔ ꯆꯥꯃꯆ 3 ꯉꯁꯥꯏ ꯑꯃ ꯊꯥꯈ꯭ꯔꯦ ꯍꯧꯔꯛꯄꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ 3 ꯈꯔ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯦ ꯄꯥꯈꯣꯟ ꯊꯛꯆꯤꯜꯂꯁꯦ ꯃꯌꯥꯝ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯛꯑꯦ ꯃꯌꯥꯝ ꯌꯥꯝꯁꯨ ꯍꯥꯎꯈꯤ ꯁꯤ ꯅꯨꯃꯤꯠꯀꯤꯁꯦ ꯑꯗꯣ ꯑꯩ ꯍꯔꯤꯕꯣꯞꯇꯤ ꯊꯥꯛꯍꯧꯗ꯭ꯔꯦꯕꯀꯣ ꯀꯥꯎꯗꯅ ꯑꯗꯣ ꯊꯥꯛꯇ꯭ꯔꯁꯨꯅꯦ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕꯗꯣ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯥ ꯊꯥꯛꯄꯅ ꯀꯩꯁꯨ ꯍꯦꯟꯗꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯁꯤ ꯑꯕꯨꯡꯉꯣꯁꯦ ꯅꯨꯃꯤꯗꯥꯡꯒꯤꯅꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯌꯦꯅ ꯅꯝꯍꯧꯕꯅꯦꯕꯀꯣ ꯗꯥꯗꯥ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯥꯁꯦ ꯇꯨꯝꯅꯤꯡꯉꯕꯀꯣ ꯇꯨꯝꯅꯤꯡꯕ ꯈꯥꯡꯉꯒ ꯃꯁꯛꯁꯦ ꯃꯆꯤꯟꯁꯦ ꯇꯨꯝꯊꯣꯛꯑꯒ ꯇꯨꯝꯅꯤꯡꯕ ꯈꯥꯡꯉꯒ ꯃꯥ ꯍꯋꯥꯏ ꯃꯔꯨ ꯈꯔꯅꯦ ꯁꯥꯟꯅꯔꯤꯕꯀꯣ ꯒ꯭ꯂꯥꯁꯁꯦ ꯑꯃꯗ ꯑꯃꯨꯛ ꯍꯩꯖꯤꯟ ꯇꯧꯔꯒꯅꯦ ꯁꯥꯟꯅꯔꯒꯅꯦ ꯉꯥꯏꯔ ꯂꯩꯌꯦꯕꯀꯣ ꯑꯩ ꯍꯦꯛ ꯆꯥꯛ ꯇꯣꯛꯄꯒꯅꯦ ꯃꯥ ꯍꯧꯒꯠꯂꯒꯅꯦ ꯆꯦꯟꯁꯤꯜꯂꯛꯇꯣꯏꯅꯦ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯈꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯌꯥꯝ